अहानबदा मरोइबा पाव लमदम अमा chaokhathanbada entrepreneur amadi meeyamgi thoudang chaowee haina Chief Minister N.Biren phongdokhre Leibak ki damak kathokhiba athoubasingbu ngasigi meerolna kaopham thokte haina Chief Minister N.Biren phongdokhre Kangla ge asengba masak khangnaba hotnabada Kangla museumna achouba thoudang lourie Meghalayagi Chief Minister Mukul sangmana Moreh ge integrated checkpost hakthengna yengshinkre Pravish Chanam ngasigi case CBI da sinare haiba ai baserol pidrabadi khongjang changsilakadori amadi MLA S ki thongbu yaningdaba phongdoktuna sekmaida miyamna national highway thinglure Kurumjare Times of Manipur News N.Biren kumantem gentle na taram nokjare hajik miyam da pauk sandok na pijare Lamdam ama chaokhatpa porakpada government khaktana ngamloi entrepreneur amadi miyamgi thoudang chaowee chai khara asida lengak asina on bakhara porakpa ngamlibasi entrepreneur singi mating nani haina Chief Minister N.Biren phongdokhre MSFDS ki holda Eastern Motors ka kusamnaduna pangthokhiba Imphal Finance Cooperative Tribes and Credit Society Limited ki Manipur Cab Services hawdokpagi thauram amada Chief Minister N.Biren hai corruption na samaj ama chaokhatpada thintha hanbaga loinana amaga gi marakta nunsina handaba thajanadaba ohelli lengak asina corruption muthatpa ngamdrabasu hanthahanbadi ngamle thabak phangdriba naharol singbu thabak pijaba ngamnaba 2020 fawbada entrepreneur lising kunthraga mangada skill training piragani Manipur da leiriba naha singi haisingba atopa state singa yengnabada hanthabanate haisingba asi mapung fana uthokpa ngamlaba matamdata chaokhatpa khunai ama oibu ngamgani ngasi hawdokliba cab service asigi driver singda mapal lamdagi lakpa lamkoiba sing karamna loinagani haibagi matangdasu ningthijana training pibiu haina mahakna appeal tawkhi government service nangai ekhoi larik tamuraga government service phangdagi pendre nungaitre ningba thungre na tawbogi potu ji concept ji mangre ekhoi su kai gum khra tawbe ekhoi su thabuk job seeker we mo the job creator we bi ai have gi wakhalon si de loina yam work down re adune khoi ni am nai khoi da nuai je manipur phaba koi horo yimbyo manipur se hujik lei de train se chatpa de ne sahi manga tor ki manung da economic yam thina phagala pya Tharamadudha Manipur Legislative Assembly ki Speaker Y. Khemchan amadi retired SG lecturer T. Gojendra Singh amadi maruoibo official kaya amasu saruk yakhi BJP Mahila Morcha na sindana ngasi laikhidraba freedom fighter Rani Lakshmi Bai gi chamaga mariphutra suba mapok kumon thoranga mari lenana motorcycle rally ama ngasi Chief Minister N.Biren na lamthakre nitaipa chuthekta laiba BJP gi hanagi office mamangdage motorcycle rally adu lamtharaduna Chief Minister N.Biren hai aikhoina history bu subject amoina tamli adubu Leibak ki damak thawai kathraba athoubasingbu ikai khunaba utpage hainabi leitri BJP ge lengak asina Bharat ke apunba saktam saganaba amasung ningtamba phangnam ki damak thawai kathraba singbu ikai khunaba utpa mathau tai haiba firep lauduna thoram asi pangthokpani laikhidrabi Rani Lakshmi Bai mananganda piklibi macha poduna British ke mayokta ningtamba Bharat ama semgatnabagi damak thauna fana lanthingna khipi freedom fighter amani haina singthakhi BJP Mahila Morcha na sindana pangthokiba rally adu Imphal East amasung Imphal West ki saruk singda chatlaba tungda party asigi matam khargi oina hangliba Kanchipur da leiba office da lamtungpham oidana achomba thoram amasu pangthokhe Lamdam amagi horofam khangge harabadi lamdugi puari nainaba tabani Manipur ge ariba laifamlen Kangla ge asengba masak khangge harabadi Kangla museum asisu amani
Kangla Leibak ki asengba laifamlen amani record ki matung ina Kangla gi park chaowba si Anglo Manipur wa 1891 gi mamangda square mile amarom park chaurami haujikti acre 237.62 romtamak oire maitai gi asengba laifamlen Kangla gi matangda khara makai khangge hairabadi Kangla museum asisu maruoiba amani museum asida kari thambage haibagi matangda museum asigi assistant curator Longzam Lilisaga unaba amada Kangla gi maramda miyamda hena khanganaba honabani Kangla da pankhiba ningthau sing amadi mafam sida phangba polam sing thambani haiki Kangla Museum sina interpretation center of the visitors from abroad, outsiders and localities ma'am sigi interpretation center so adu even students in lakpada awareness pi bida khona kamaina pi ke education center mus oi no se oi kamai oi no ha bida khona satra sing de lakpa madam sida khoi when objects de uliba ma'am sida satra sing sida sikai no se moi ahan ba kem khompote se lai se to se da khona moi da education pi ba ke no musu du system ma khona thamme 2009 gi November kunda matamdugi Manipur gi governor Gurbazan Jagat amadi health minister Parijana museum adu miyamda khusnaki British na palingai matamda saramba saglen amada hangtokpa museum asida Kangla ga mari leinaba ariba masak sing tongan maming thaduna thamle Kanglaipak ta pankhiba ningthok sing makoina sizinaramba polam amadi selama phizol yauna mafam sida fangba ariba polam sing museum asida thamle Makhatana assistant curator Longzam Lilichana hai Manipur gi itias khangge hairabadi museum dagi khangba ngamgani gallery ani thongna khaidoktuna yengba lakpa singda Kangla gi maramda khanganna ba honari mafam asida governor sing union minister yauna masak naba miyoi kaya lakre skun gi mahero yauna miyoi kaya noma kangdana yengba lakle Akhoi ningthaugi Manipur sida palamba Kangla da palamba ningthausin marin bhai dugi portraits ma'am lele do koina original photographs se phangdran na portraits soina archives na moina yeng portrait ma'am lele duga British officers ma'am sigi portrait khara lele duga koina model loina mai da khoi museum sigi mai sida model charga whole Kangla map ama model charga to thamme museum asida yengba lakpa miyoi singna hai ariba polam sing asi ubada pukningda nungsiba ama phawi Kangla gi maramda khangba ngambasi yamna nungai tunggi mirolda kanaba ama piba ngamlagani haina phongdokna rakhi yamna chanaga dana sina sini maitini du asini sinena thoi aina khangnaba singa dana khangma khara so ena hai adu isada udi khangnaba singdo khanga kana tudi khawla mo di chum ni khang haure isada Thailand gi history miyam se ubasida changa thoudang ni pure masi yamna lapo hamda lei busuna tabanina masi dum mai khoi Manipur manung sida leiba khoi metai masa mayam di masi loina mak khangbo ubase darkar oyena khanjai ai yo khan daba hana lerangone thajadaba pot mayam ama adigi thaina gi ariba nithau sing ade ariba pot sing je ubusu isada yam nungai ba phaw hairiba Kangla sigi museum asidagi tongan ba mai masing tamliba mahiroi singi khoi study tobam amasung research scholar tobam oibagi yamna khudong chaba amakak piri cameraman debagaloina paudam sriba nabukumar kaopham Times of Manipur Kangla Meghalayagi hanagi chief minister Dr. Mukul sangmana ngasi Moreh gi Indo-Myanmar border manakta leiriba integrated checkpost ki phibam hakthengna na chatuna yengchinkhre ngasigi yengchin khongchat aduda AICC gi Congress Working Committee gi maruiba member amasu oiriba Mukul sangmaga loinana Tengnopol Kendra gi MLA di Koronthang AICC gi official sing MPCC gi General Secretary Debabrata amadi atai mari leinaba official kaya amasu saru yakhe tungda Moreh da leba hotel Ilora da community leader mayam amadi tongan ba maira paibi lusing bising yauna mifam amasu pangthoke khongchat aduga mari leinana paumi singda Mukul sangmana India amadi Myanmar ani gi marakta leinari ba mari amadi thoudang wathok sing Congress party na yamna lumna lawi border area da leiriba miyoi singda khudong saba kya piduna hena chaokhathanba amadi Leibak ani gi leinari ba mari asi hena session hanba mathau tai haike there was an exhaustive discussion with the stakeholders along the international border involving the state government, involving the stakeholders, meaning the inhabitants, and ultimately engaging with our counterpart through bilateral dialogue. And you must have seen at least the fructification of this endeavor in the past in respect of Indo-Bangla border.
Dr. Manmohan Singh ji took a delegation after all this exhaustive discussion, deliberation, engagement to ultimately have English ngani taratret ki September thada UP gi Noida da chingnaningai oiba mong da leikidraba Pravish Chanam gi misibu CBI da sinagani haibge aiba cherol Manipur Sarkar na miyam da athuba matam da sinadrabadi lakleba November 18 dagi uripok maikai da matam kaktana athingba kya ga loinana makhal makha kya gi khongjang changsilagani haina People Action Committee Against the Brutal Killing of Pravish Chanam gi convener Laimium Pisui Sharmana phongdokre process yaurabage aduga loinana kari gi damak ta tari taruk tagi na ngasi bawda suk changdara ibisna kari maram gi no masini aikoina hainingi ba masidi yamna koi nungai taba penda ba mani masi decision chap chana lobiu manipur gi CM ma oina manipur gi praja ngakpa praja gi thawai kan ba praja gi prestige kan ba ibase CM ma di masida lairi ba MLA minister khudi maki daitani maduga masi chap chana tawiraktragadi ngasai angang singna su koi ne press ki mi sing da hai gi bada handaki la iba tang kunma thoisi dagi uribok maige yese ban tawragani haina laukthokre masida aikoina apan bakarim ta pijaroi aduga makoina tawning ba thabak tawjaki bada aikoina noi tawro aina aikoina ayaba pibadu akoin pidraga su akoin apan ba piroi haibasina aikoigi arepa phiremni aduna apan ba pijaroi moina tawning ba maige duda tawjagara sunu maramdi CBI amadi Manipur government na Manipur gi praja gi thawai kanbada Manipur gi prestige ngana ba hotnabada thawai yauna na ba hona biu haibasida hona raktrabanina atop process sangsalpai masana tabani Pravish Chanam gi misi asi CBI da sinakre haina Manipur gi Chief Minister N.Biren phongdokhre adubu case asi ngasi phawba CBI da sinabidana leiri thong asi Manipur miyambu usi thoidabgi thong ni haina Amkil gi Vice President Lorembam Nganbina nungai taba phongdorakle loinana November 18 dagi changsingadoriba khongjang asida Amkil Poirei Leimarol KIL WASEDEV Ikal Tami Chingmi Nongpok Lengak Lup Salai Apunba Nupi Langjimik Lup Na Chingba Ima Lup Kyanasu Mating Pangani Amadi Manipur Pumbage achouba khongjang amasu athubada changsilagani haina phongdokhe Lamsang Kendra gi MLA S Rajana Sengmai gi Praja Miyam da Lale Hajagadabni Haibgi Dabi Tawduna Sengmai Bazar da National Highway Thinglure Chief Minister Yauna Wari Sanarba Matung MLA Rajana Media gi Kuthang da Lale Haina Sengdo Ongani Haibgi Thajaba Pirakpadagi khongjang handokre Miyam no khongjang changsilai manungda National Highway da lakiba gari sing pung ahum lom hena lambi da panduna laikhi Sengmai Kendra amasung Lamsang Kendra anigi tainafam oiriba Lakin Thabi Santipur gi lamgi saruk Henjali Henjande Haibigi wahogda thasigi taratreta MLA S Rajan gi skorna Sengmai Protection Committee gi General Secretary bu Furamba amadi MLA na khamtokgi mohota Scott Singda hena thona hapkhibadu miyam da taba nuaitaba wahai sing ngang saklam badana tana chathariba thong adu lale hajagadabani haiba dabida Advanced Women Society Sengmai amasung Sengmai Protection Committee na khongjang adu sangchin khibani The Manipur State Cooperative Union na National Cooperative of India Women Cooperative Education Imphal West amadi District Cooperative Office Imphal East ka khusamnaduna humpumangarak suba All India Cooperative Week Celebration 2019 ngasi khabam marging lai haraupam community hall da pangthokre adu akui noi bala kwai darkar leise amaga cooperation dinaba amaga nusinaba amaga understanding leina ba ati hena ati atopa Mukul baiti adu miyoi ba samaj miyoi ki ai khonba tawdune kwai darkar leise Moreh Police Station gi manakta leiba Chenjau Pau lambi sembi dabagi mayokta ngasidagi maikai adongi miyamna lambi paring aduda achouba gari sing chatpada athingba thamkhre Myanmar lomdagi tongan ba potchai kya gari achouba da haptuna puthokpam oiriba Phaicham Bank fauduna chatliba lambi paring asi chahi kya gi mamangdagi laingakta semjinbina ba haijabada tabidana lagle haina Phaicham Bank gi village chief Thongkhoyang haukipna phongdokhre Yan hanbada ina haining basi Phaicham Bank Chengrepau Road Police Station 2 Dalpati masigi lambi se wik gari chat halaroi kergino airaga lambi se loina kaikre aduga thong su kairabne aduga hospital su leibne school su leibne aduga angang macha khoi
lambi chatba khutba si yam ware adugi mi mayam sina lambi si ngasi dagi ban tokhrabne Amaromda lambi thingbadu da saruk yakhivi khunaduge sama kaubi nupi amana lambi semri fawa gari achouba sing changbada athingba thamle haina pendana phongdokhre Akoi miyam tilaba se kari maram dara si lambin mayada lambin suk phadaba suk koina chahe kya mok sure lambin sembi de ngasi dagina gari achouba ama se changa haloi gari suk pikraba lambin phadaba da kena gumbi mi tangba na pangba mi sing sore di kena dai bugira angang macha sing chain bada gari achouba chain bada angang sore di kena dai bugira IGAR sauna sindana ngase lamdam asida khundariba tongan ba fur kwiningol singbu chakopgi thoramama pangthokre Inspector General of Assam Rifles South Nasinduna ngasi Mantripukida leiba sector headquarter da ningol chakopgi thoram ama pangthokhi Thoram aduda prup gyagi ningol changwa henbana saruk yakhi Thoram aduda IGAR gi Major General KP Singna machimunau imung manungi maribu chesil haliba ningol chakauba kumhai asi yamnamak maru oiba kumhai amani kumhai asina machimunau imung manungi maribu chesil hanbata natana lamdam asida leiriba prup kayagi marakta nungsi chanaba ingchikpa amadi apunbagi saktam semgatpada achouba thoudang lourie haikhi I also take this opportunity to reaffirm the commitment of Assam Rifle to continue working ceaselessly along with you all towards a better tomorrow for all Manipur. NAV DC Kamjong SDM Phungyar OC Litan NCB amadi IRB gi personnel singna ngasi Ukhrul district ki Kamjong subdivision gi manung chanba Thawai Kuki village ki Chingmai da tharamba kani pamising yanthatuna manghankre NAV SP amasung Ukhrul DC na lusingduna chathakiba drive aduda chaurakna lam ekar chani kunthra da tharamba kani pamising yanthatkibani amanga ta thon khraba kani pamising adu lupa crore 13 rong gi senpham oigene hairi Lamdam asigi fisabi singbu yokhatnaba hotnabada achouba thoudang loromba leikidraba nongthombam yaima singbu ningsingladuna ngasi nongthombam families na sinduna district level gi thakta All Age Weaver Award yenthopki thoram ama ngasi naurem thongda leiba ipa thokoki sanglenda pangthokre thoram aduda fisabi yangkhaida ikai khunaba utuna award sing khusinaki chief guest ko eba warol piraduna deputy chief minister Y Joy Kumar na fisabi singna fisarga yonfam leitaba amasung sending leitabadagi awabo kya mayoknari haike भारत की प्रधानमंत्री ओरंबा इंदिरा गांधी के चामगम सुबह मपो कुमोन निंगसिंग थोरमंगसी बीटी रोता लेबा मणिपुर प्रदेश कांग्रेस कमिटी के ऑफिस दा पांगथोखरे थोरमदुदा वांगांगदुना कांग्रेस वर्किंग कमिटी के मेंबर गायखांगमना इंदिरा गांधी भारत की सकनाइरबा लुसिंगबा सिंगे मरक्ता अमा ओरमदना तना लेबाक असिगे निंग तंबा फांगनबा होनरंबी लुसिंगबी अमसु ओरिबनी लोइनना महाक ममा लेबाकु नुंसिजबा सिंथानिङाइ ओइबा मतिक चाबा लुसिंगबा अमनि हाइखे नाकलमरोमदा लाकदोरिबा लोकसभा मिखलगा मरी लेनना कांग्रेस पार्टी ना मियामगी मपुंग फाबा सौजोको लोइनना सोइदना मिखल असिदा माइ पाकने हाइबगी थाजबा लै हाइनसु गायखांगमना मखा ताना फोंदोखे असिगी थोरमदुदा सीनियर कांग्रेस लीडर्स यूथ विंग लीडर अमदी कांग्रेस के ऑफिस बेरर क्याना सरुप याखे Children Cultural Center Imphal Nasindana Numit Humni Chumna Satharakpa Angangi Kumpai ngasi MD Hall da loisinkhre ngasi loisinkhibagi thoramadu Manipur State Kala Academy gi Secretary in charge L Kisorjit Manipur Assemble gi Director Khetri Jugindro amadi Padmashri Awardee Ware Panabana Arthoiba Mithunglen Singh oikhi thoramgi saruk ama oina angang singna pena maibi jagoi das avatar mime amasung hogong lamboiba amadi pebet dance drama su utkhi Mamang thagi October 13 tage Uttar Pradesh ki Noida dagi Safe Sangai and Humanity haiba moto da solo cycle ride horokhiba Moirang film lekai dagi film Rohan state tarani thoigi apunba kilometer lising hungwa changa mapung phaduna ngasi nungthil Imphal da yorokre Noida da leiba
Srada University ge horakiba solo cycle ride asigi panthungpham Imphal da ngasi nungthil yawraklaba matung solo cycle ride asiga mari lenena film rohana Times of Manipur ngasi numidang Hotel Classic Grand unabada hai handaki rally asi ahum subo oina pangthokpani tongan by state singi maheroi lising nifu mangarom unaduna Manipur amadi sangai gi maramda mamutana khangalamkhe aduga forest ki moi mi sing na patrolling lakpa matam da su yam thin chai biram ba su yawe moi na pick up tawga chap su yawe nang sidi bike phau thon da ba jaga ni nang kamai na cycle na chattoi no na aduga Madhya Pradesh da ise yam viral fever tawga yam kanna nare ahum lak wan tare blood test kai ki loimak taw thoi aduba life of the camp da di toram dre adubu ai gi pura viral fever sina maram oraga appetite lose oi da na ise yam wa na nung thin nung ayuk ka nung thin ga ji ka thorga nung dam aying sina yam wa na khang ga hotel अदाई थुंगब होटेल सिंगसिनाजु मरक्ता पैसा लौबीदबी आइगी मोइगी कइनो सिंगसे हेल्पर मैम थमगा इजे पुंग खुदिंगी सनाबीरगाना माइन तौरकांदा याम वाना यौजरे हाइतारे हंदकी राइचे अउगा अमोयना लाइबक थीबदि मु कोलकाता दा इसे आई एटीएम कार्ड आईडी कार्ड लोइमक ताहोबा कोलकाता दा अदाई मु लेमहोइबा डिस्टेंस से आइना थुंगु मफम सिंगसिगी अकाउंट नंबर से आइना युमदा थारगा अदुदा पैसा से नो मगी हप्ता मगी खगस माइन थारगाना माइन Solo cycle ride asiga mari lenana BJP gi state vice president su oiriba amadi sangai kanbada achouba thoudang loriba moirangthem asni kumarna film rohan na loriba thoudang bu thagat pa phongdokhre naha singna su matawdam mathau tai haikhe yauna ngaling matam honrak mi amani ngasi thaw yogjari to BJP gi state vice president su oijari aduga aikoi gi lamdam moriba moirangdagi pokpa moirangdagi chorokpa agi isanu paiba tare seri film rohan na यामना चैलेंजिंग अमगा लोइनाना हंदक मणिपुर संगाई फेस्टिवल असे लाइबसी इरोइनाना होके अक्टोबर तांग 13 तगी यूपी की स्टेट की नोएडा सिटी दगी कोई साइकिल ना थौरग इम्फाल फाव संगाई सेफ संगाई अमसुंग ह्यूमैनिटी हाइबगी टीम दा साइकिल लापसुं यामना थागनिंगाइनी मागी फिलोसॉफी मागी कमिटमेंट अदु मागी करेजेस मैम से कनसिंग थादन लोइबनारोय अदुना आइना खालिमदि मणिपुर दा Paugi marathana atenba break amaga mung longminasi da mayambam kana taram nokchari makhataba pauda Border town Moreh da transport ki fibam phagathanabagi matang da ngasi Technopol police ki SP ki chamber da mifam pangthoktuna khanai nakhre mifam adu da Technopol gi district transport officer gi in charge su puriba DTO Thoubal DSP Technopol amadi Imphal Moreh lambi da service tawriba transport association gi miyoisingna saruk yakhe mifam aduna motor vehicle act 1959 bu lambi paring adu da cheliba gari singi association singna ngakna chatnaba wafum kaya khanakhe loinana commercial vehicle singna Hangapal machugi number plate ta thanaba matam chana restart tawna ba khanake hiram asiga mari lenana punna wakhal taminana ba transport department amadi gari association sing pundana awareness campaign amasu pangthona ba warep lokre hairi ngasi su police na mafam kya da pakshana thiumbagi thabak chathakre chingnaba miya kya police na fagatkre November kunga mathoidagi hauduna mafam mari da pangthokataba sangai festival thaurangi mangoinana security force na lokhalakpa 16 thaurangi saruk ama oina ngasisu Imphal East West amadi atai district kaya da park sana thi humbagi thabak sathakre Imphal West district ki oina district asigi additional SP Ops Krishna Tombina lusingba team amana ngasi ayuk sangai porau mamang lekai da thiba humbagi thabak sathaki ayuki pung mariga minute nimfuga manga dagi pung manga ga minute yankhai ga manga fauba sathakiba operation aduda nupa saniga yankhai nupi marfu punna mioi sahunga kunthra masa masagi saktak se puthok handuna verification sathaki masagi saktak se yaudaba singnaba nupa manga nupi ani makhatana verification chathanabagi damak singzamai police station da sinaki Imphal West ki lamdeng khunau dasu deputy SP Amarjit lamabamna lusingba team amana ayuk pung mari makhai dagi taruk phauba operation sathakiba amada punna mioi samaga humdra rom verification sathaki singnaba mioi
Nipan Lamsang Police Station da sinaki. Patsoi Langjing Lamkhai da su Patsoi Police Station gi OC Dilip Nalusingba Imphal West Commando amadi Patsoi Police Station gi combined team na Patsoi Langjing Lamkhai da thibahumba gi thabak sathaki. Maduda punna mioi samaga yankhairom verification sathaki adumakpu thoidokpa mifa mipundi yaukhide hairi. Amaromda Imphal East ki oina district asigi SP K Meghasandragi mityeng makhada ngasi ayuk Mantripukri Friends Colony da thibahumba gi thabak sathaki. Ayuki pung mari makhai dagi taruk makhai fauba sathakiba operation aduda nupa sanipan ga kunga mari nupi sahunga ama verification sathaki. Masagi saktak se puthokpa ngamdaba nupa nimpuga nipan nupi taruk Haingang Police Station da sinaki hairi. Lamlong Kaithel da potfam famlibi ima singi pochai huran bani haiba naha ama Kaithel adugi pochai sing numidangi matam da ngak sen bagi thabak chathariba kedogi member singna ngase ayuk phare hairi pharba mi adu laring mam laikai salan thongdagi thingbaijam herojit apokwa laikhidraba Rajmani Kawi mahak kedogi member singna police da khusina khre mangna matam kya gi mamangdagi lupa lising mari furong gi belu oigadaba pochai sing huran khre haiba khangbangam khe Manipur ge Hanba Chief Minister Oiramba Laikhidraba Alauddin Buningsing Bagaloina Nifu Taruk Suba Manipur University Day celebration ngasi Manipur Press Club ta Pangal Political Forum na sindana pangthokre Thoramaduda Hanage MLA O Bijoy NG Bijoy yauna forum gi luching basingna saruk yakhi Manipur Mail Pause gi senior reporter Ning Thongkhongjam Bisorjit Allies Khogji na ngarang numidang khanghongdana laikhidabada ngasi amjuna sinduna Manipur Press Club ta laikhidrabagi mafamda ikai khonaba utkre mak hokiba lisingani amadagi Manipur Mail Pause da paumi oina mathok tawrakiba misakni state sarkar na su sakhanglaba accredited journalist amani makna laikhidabada ngasi Pause gi sinphamda thabak tawribasing amadi make imung manunggi mioisingna haikalaika tamduna aroiba ikai khonabagi thoram pangthokhi Ngarang Imphal West District Police Commando ki Kangbuna Kansipur da leiba Standard Robert School manaktagi pripaki kadarama farbami adugi mamingna nongaithem manithoi Allies Mayol chahi kunthra mathoi apokwa laikhidraba Bir Chandra Kawi Kaisampat leimajam laikai dagini hojikna thangmai ban tarung village da leibani hairi Ngarang numidang athengbada None District ki Khopum Police Station ki manung chanba Tausang village da NSCN IM amasung ZUF anigi marakta akan mamong da khuthongna khre thodok aduda maikai animakta asok apan amata yaukiba leite hairi thodok thokraba matung combined force na thodok thokpham da thiba humbagi thabak chathakre mine bomb yauna kholai kya fagat khre nakalamorom da Arunachal Pradesh ki Tirap district ki all Laptang da Assam Rifles na sathakiba operation da unification ki kadar har khre kholai kya amasu fagat pangam khre hairi Nagaland Chief Minister Nephew Riona November 19 da annual Hornbill Festival pangtholagani loinana Nagaland government na mapana amadi iramdam gi langkoiba sing lakpa yengsinaba tourist police unit hangdoklagani haina lauthokre tourism department ga khusamnaraga police chamarom akhanaba training pigadori Nagaland da lamkoiba singda akhanaba miang thamlaga asigumba police forcing asi thamlakhibani Hornbill Festival gi matangda mari leinaba department sing Police amasung district administration, village council, youth bodies amasung stakeholders in meeting pangthokre. Union Minister KJ Alphonse na sanidhanam da lining ba humbudra fajin kibagi mayokta khongjang sanction nabagi damak pamba da sanction khre. Kerala ge Chief Minister Pinarayi Bijayan gi yum mamang da BJP amasung RSS workers singna khongjang sanction khre. Loinana BJP youth wing nasu Kerala sin thungna wakan from sanction nakana marom da Sabarimala laisange Travancore Devaswam board na nupi sing Lord Ayapa laisang da changhan bayana ba Supreme Court da takshin gadori. Khongjang loising adu nomaijing numita Sabarimala laisang da irang tholokpadage police custody da thamkebani hairi. Hojing asin nungtil da phongkhiba Manipuri pause singi moriba pawmu khaminasi.
Leibak ki maira history ki larikta athoubasingbu wari tamlabasu makoibu ikai khumnaba utpagi hainabi leitri N.Biren none gi toksangda NSCN ga ZUF ka nongmai kapnakhre tirapta AR ga kapnabada NSCN U ahum sire Mukul sangma Moreh da chatuna integrated check post ki fibam yangsinkhre segmai da miyamna national highway thingbagi khonggang changsilure Paugzel apunbagi saktam nungsi chanabagi mari hena chesil hannaba Leibak sida kwami ekta pangthokli nongma khaktang kaithokpana jati asi kangadawribani ojoy sangai festival gi sem saba pumnamak loisillakle pandam National Integration Week pangthokre lusingmasingna masadi yengdana miyam khak panglauda lauraga khunai asi chaokhatpa purakloi Chief Minister Indira Gandhi ki saktamda Congress na ikai khumnaba utkre India amadi Manipur bu kanbigadaba Congress Party natana leite gai khangam Rani Lakshmi Bai gi mapok numit ka mari leinana bike rally chatkre Congress ti Congress pu luchingkhiba imung manungi mioi khak ningsingbani Chief Minister Nimpu taruk suba MU de pangthokre India leigak na miyam da tawkhiba namthak sing laman khumba mathau tare lamboiba saba singdagi cheksin biro ojoy Aroibada moriba pom kana thamjari Lamdam chaokhathanbada entrepreneur amadi meeyamgi thoudang chaowee haina Chief Minister N.Biren phongdokhre Leibak ki damak kathokhiba athoubasingbu ngasigi meerolna kaopham thokte haina Chief Minister N.Biren phongdokhre Kangla gi asengba masak khangnaba hotnabada Kangla museumna achouba thoudang lourie Meghalayagi Chief Minister Mukul sangmana Moreh gi integrated checkpost hakthengnana yengsinkhre Pravish Chanam misigi case CBI de sinare haiba aiba serol pidrabadi khongjang changsilakadawri amadi MLA S gi thongbu yaningdaba phongdoktuna semaida miyamna national highway thinglure ngasigi ni matang sida Manipuri Paulojare Times of Manipur News yengbiri basingba mukana khurumjare